Matam kaya relief camp ta wana leiruraba matung mayumda hanjinba fanglabasu waroi chingi khunja singi mafamda pendaba madi awat pakayana pik thana lenga ki maikidigi matik chaba mateng ngaidun leuri numidangi matamda mabukningda mipaiba maga loina khul aduda chathok sasin tawba amadi khun adumaktada changba yaba masung yadaba mafam sing ngasi maksu adum khaidoktuna security gi akanba section thoranga loina khunja sing magi mayum makai semjin sajinba honaduna leiri hiramasi gi matangda ili tv na akanana mafam aduda chatuna yengsilubagi pawda mama miyeng taminase 2023 May gi ahumdagi horkiba dugumlaba maitei amadi kuki anigi marak horkiba khawi communal conflict na maram orakanda landam sigi tonton mafum kaya da khunda duna leijaramba khoigi yellow fruit oriba khunja kaya lanjina duna mafum kaya da relief camp hang duna changja famlog duna gi awaba kaya khang duna direct laba matung khoigi lengak na paithalakpa adugumlaba khongthang amagi matung inna sahi sigi December tha dagi hairiba IDP sing asi magi poknafam landamda hanjanba yaba mafam sing khallaga phase 9 hanjalalagi ni habigi thamaki bofamgi matungina khogi haukiba numi kharani gi mamangdagi hauraga khogi Bishnupur district ki wena khogi DC na flag off taraga khogi IDP sing mabung maru wena khogi waroi sing hairiba mafam sida lagi lanjana duna khogi Limram High School da changja famlog duna lairiba IDP sing ahanba ani suba phase 9 na khogi yumda hanjalli hairagasu mokhogi pukningda kari phawri amadi hojik phawbada mokhoida nunangba ki tujungbadu lairibra natragana wakhal nungaina maka lamda yumda hanjallagi khung phaba nungaiba adu phanglabra habadu khoi miyam punna thangminanabagi tanda amatang lawjaba oina khogi lairiba phumsida lairiba imaiben singsidagi adungdo phawdam du miyam punna khangminanabagi tanjama lawinase khoi khong ati sada tumba yadaba sibai oiraga sokwa sibai ne di akhodi khangbote da manungda akhodi leijabani da adu angang ka phawdo wa tang nungai taba ko leyeba angang ka pa adagi mai thandaba akhoi thandeba akhoi leibase yum mai thaba bawbudi nanghodre do adu arasu adum sahi ahum maya se lei rakdrabnina dum akai toi khara de dum leire adu do pot chai mangwadi puthanang hobdo ba kai kra mayam om de dum mangle pok tagi yende nganu wari boyne mako ayam dum mangle hongjallo hairamne na dum hongjanba tare akoi adum horesu hona dum leiba tare dan okay samjella matungda leiyena ti khanmane ko adum mai lai anthona ada order thokpa makhai du dang leiyona haye ado thokta makhai akoi di amu leibu yaruranu leirunu hairamne na akoi di pochai bu hongkal adu Lairabasu sagargi khonghangi matungina security arrangement kaya marum piduna lairabasu makoida khogi numidangi matam yorku matamda khogi masada akitu jungba phawba adugumba sum khogi eba wakhalon hui khongakpa tongan ba ichi hulakpa matamda akiba mipaibagi adugumba ithil singasu adumak lairi maduda natana lairiba yumasi maina sakhidaba oiragasu khogi sahi sangna mi lainadana lairakwana maram warakanda ati akai yauba aduga phaglang ninghaiba semjin sajin bidraba dumba yumsing asida khoigi tonganba khoigi extra support government gi side gi extra support yaudana khoigi relief camp da lairiba IDP sing changsel akanda yumsida mu hanjalaga leiba yaba condition oidaba yumsu adumak yauri haiba tare hairiba phum sing asida sarkar gi makai dagi praja sing sigi damakta yaifanaba kari khongthang paikhalai amadi praja sing sina kari phum sing thamlai haibadu myampuna ngamine ko tabi hiram sing mathangda Video journalist Langamgal Loina na paglanjari ba Bisurja Inam Elite News Warwiching